ꯃꯌꯥꯝ ꯍꯥꯎꯔꯦ ꯀꯞꯅꯤꯡꯕꯁꯨ ꯐꯥꯎꯔꯦ ꯄꯨꯛꯅꯤꯡꯁꯦ ꯀꯞꯄ ꯌꯥꯗꯦ ꯚꯤꯗꯤꯑꯣ ꯃꯃꯥꯡꯁꯤꯒ ꯃꯤꯅ ꯅꯣꯛꯅꯈꯤꯅꯤ ꯏꯃꯥꯅ ꯃꯇꯝ ꯑꯃꯗ ꯁꯤꯒꯨꯝꯕꯁꯦ ꯌꯥꯝ ꯄꯤꯖꯔꯒ ꯑꯩꯈꯣꯏꯕꯨ ꯆꯥꯎꯅꯕ ꯌꯣꯛꯄꯤꯔꯛꯈꯤꯕꯅꯦ ꯂꯩꯇ ꯂꯩꯇꯅ 8 ꯐꯥꯏꯔꯦ ꯑꯩꯈꯣꯏ ꯏꯃꯥ ꯂꯩꯈꯤꯗꯕ ꯑꯗꯨꯒ ꯉꯁꯤ ꯌꯥꯝ ꯊꯤꯅ ꯏꯃꯥꯕꯨ ꯅꯤꯡꯁꯤꯡꯉꯩ ꯉꯁꯤ ꯃꯊꯦꯜꯁꯤ ꯎꯕꯗ ꯏꯃꯥ ꯍꯥꯏꯁꯤꯗꯤ ꯏꯃꯥꯅꯤꯀꯣ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯁꯥ ꯌꯦꯟ ꯑꯃ ꯑꯃꯁꯨ 이마부 누시바 이마나 마사부 ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯑꯗꯣ ꯉꯁꯤ ꯑꯩꯅ ꯆꯥꯗ꯭ꯔꯤꯕ ꯃꯊꯦꯜꯁꯤꯗꯤ ꯆꯝꯅ ꯑꯩꯈꯣꯏꯒꯤ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯅꯦ ꯁꯧꯒ꯭ꯔꯤ ꯑꯗꯣ ꯑꯁꯤꯅ ꯌꯣꯡꯆꯥꯛꯁꯨ ꯈꯔ ꯍꯥꯞꯄꯦ ꯑꯥꯂꯨ ꯃꯦꯠꯄ ꯑꯃ ꯂꯩꯔꯦ ꯑꯗꯣ ꯑꯁꯤꯗꯤ ꯇꯤꯜꯍꯧ ꯑꯩ ꯇꯥꯈ꯭ꯔꯦ ꯇꯤꯜꯍꯧ ꯃꯆꯥ ꯃꯆꯥ 3-4 ꯂꯧꯔꯦ ꯑꯁꯤꯅ ꯇꯤꯜꯍꯧ ꯃꯅꯥ ꯂꯣꯏ ꯄꯠꯊꯈꯤꯗꯅ ꯑꯃꯅꯤꯒ ꯊꯥꯗꯠꯂꯦ ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯔꯁꯦ ꯑꯗꯣ ꯆꯥꯗ꯭ꯔꯤ ꯃꯃꯥꯡꯗ ꯁꯤ ꯆꯝꯅ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯕ ꯑꯩꯈꯣꯏ ꯏꯇꯥꯎ ꯕꯤꯅꯣꯗ ꯂꯥꯏ ꯑꯩꯒꯤ ꯌꯥꯝ ꯊꯤꯅ ꯇꯤꯟꯅꯕ ꯃꯔꯨꯞꯅꯦ ꯃꯥ ꯀꯩꯒ ꯋꯥꯔꯤ ꯁꯝꯍꯟꯗꯅ ꯏꯇꯨ ꯏꯆꯥꯕꯨꯗ ꯈꯟꯅꯔꯦ ꯕꯤꯖꯤ ꯂꯩ ꯍꯥꯏꯗꯅ ꯑꯗꯣ ꯃꯥꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯇꯨ ꯁꯤꯒ ꯂꯩꯔꯦ ꯌꯥꯝ ꯅꯨꯡꯁꯤꯅ ꯇꯤꯟꯅꯩ ꯑꯗꯣ ꯏꯇꯥꯎ ꯑꯩ ꯆꯥꯕ ꯍꯧꯔꯒꯦꯀꯣ ꯆꯥꯛ ꯍꯤꯟꯖꯥꯡ ꯎꯕꯗ ꯃꯃꯥꯡꯉꯩꯒꯤ ꯆꯥꯛ ꯍꯤꯟꯖꯥꯡ ꯎꯕꯗ ꯃꯃꯥꯡꯉꯩꯒꯤ ꯑꯩꯈꯣꯏꯅꯒ ꯁ꯭ꯀꯨꯜꯗꯒꯤ ꯍꯜꯂꯛꯄꯗ ꯅꯨꯡꯁꯥ ꯁꯥꯔ ꯃꯇꯝꯗ ꯆꯥꯕꯗꯨꯅꯤꯅꯦ ꯈꯜꯂꯨꯕꯗ ꯀꯞꯄꯨ ꯀꯞꯅꯤꯡꯉꯤ ꯁꯩꯇ ꯁ꯭ꯀꯨꯜꯗꯒꯤ ꯍꯜꯂꯛꯄꯗ ꯃꯃꯥ ꯀꯩ ꯍꯤꯟꯖꯥꯡꯅꯣ ꯁꯧꯒ꯭ꯔꯤ ꯊꯣꯡꯉꯦꯅ ꯆꯥꯔꯣꯏ ꯍꯥꯏꯅ ꯁꯥꯎꯒꯠꯄꯗꯣ ꯃꯌꯥꯝ ꯍꯥꯎꯔꯦ ꯀꯞꯅꯤꯡꯕꯁꯨ ꯐꯥꯎꯔꯦ ꯄꯨꯛꯅꯤꯡꯁꯦ ꯀꯞꯄ ꯌꯥꯗꯦ ꯚꯤꯗꯤꯑꯣ ꯃꯃꯥꯡꯁꯤꯒ ꯃꯤꯅ ꯅꯣꯛꯅꯈꯤꯅꯤ ꯄꯨꯛꯅꯤꯡꯁꯦ ꯍꯦꯛ ꯅꯨꯡꯁꯤꯗ ꯃꯌꯥꯝ ꯋꯥꯔꯧꯕꯤꯅꯣ ꯀꯞꯄꯤ ꯅꯠꯇꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯀꯧꯔꯦ ꯄꯨꯛꯅꯤꯡ ꯅꯤꯡꯁꯤꯡꯉꯦ ꯏꯃꯥꯅ ꯃꯇꯝ ꯑꯃꯗ ꯁꯤꯒꯨꯝꯕꯁꯦ ꯌꯥꯝ ꯄꯤꯖꯔꯒ ꯑꯩꯈꯣꯏꯕꯨ ꯆꯥꯎꯅꯕ ꯌꯣꯛꯄꯤꯔꯛꯈꯤꯕꯅꯦ ꯂꯩꯇ ꯂꯩꯇꯅ ꯌꯥꯝ ꯊꯤ ꯍꯥꯎꯔꯦ ꯃꯌꯥꯝ ꯆꯍꯤ 8 ꯐꯥꯏꯔꯦ ꯑꯩꯈꯣꯏ ꯏꯃꯥ ꯂꯩꯈꯤꯗꯕ ꯑꯗꯨꯒ ꯉꯁꯤ ꯌꯥꯝ ꯊꯤꯅ 이마부 ꯅꯤꯡꯁꯤꯡꯉꯩ ꯉꯁꯤ ꯃꯊꯦꯜꯁꯤ ꯎꯕꯗ 이마 ꯍꯥꯏꯁꯤꯗꯤ 이마ꯅꯤꯀꯣ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯁꯥ ꯌꯦꯟ ꯑꯃ ꯑꯃꯁꯨ 이마부 누시바 이마나 마사부 누시바 ꯁꯪꯁꯥꯔ ꯍꯥꯏꯁꯦ ꯑꯁꯤꯅꯤ
ꯇꯤꯜꯍꯧ ꯆꯤꯛꯄꯗꯩ ꯃꯤꯠ ꯊꯨꯞꯄꯦ ꯃꯤꯠ ꯊꯨꯞꯈ꯭ꯔꯦ ꯇꯤꯜꯍꯧ ꯆꯤꯛꯁꯜꯂꯨꯕꯗꯒꯤ ꯄꯤꯕꯨ ꯇꯥꯏ ꯑꯗꯨꯛ ꯃꯇꯤꯛ ꯍꯥꯎꯕ꯭ꯔꯥ ꯉꯁꯤꯕꯣ ꯄꯤꯛꯏꯉꯩꯗ ꯍꯤꯟꯖꯥꯡꯒ ꯅꯝꯗ꯭ꯔꯕꯗꯤ ꯁꯦ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯍꯤꯟꯖꯥꯡ ꯑꯋꯥꯠꯂꯅꯤ ꯃꯌꯥꯝ ꯑꯁꯨꯃꯥꯏꯅ ꯆꯨꯞꯄꯗ ꯍꯦꯟꯅ ꯋꯥꯔꯧꯕꯤꯅꯨꯀꯣ ꯃꯇꯝꯗꯨꯒꯤ ꯅꯤꯡꯁꯤꯡꯉꯛꯅ ꯇꯧꯖꯕꯅꯤ ꯃꯌꯥꯝ ꯋꯥꯔꯧꯕ ꯇꯥꯔꯁꯨ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯋꯥꯔꯧꯕꯤꯅꯨ ꯑꯗꯣ ꯍꯥꯎꯁꯨ ꯍꯧꯔꯦ ꯉꯁꯤ ꯋꯥꯈꯜꯁꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯅꯨꯡꯉꯥꯏ ꯏꯃꯥ ꯅꯤꯡꯁꯤꯡꯉꯒ ꯃꯇꯥꯡꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯦ